Yam na piende aduna hui ngasi kautuki ima iben mayam sina hojik sarkar gi maigai da khoina haijari ai khoi gi khungakpa ngarang numidang phabi hi bai cha singdusu tuba matamda soengam amata yawdana thadok pira o haiba wafam sijo thamjage aduga ai khoi gi leijari ba akhoi gi enesu manungda leiri ba 7mr kangbu sindok pi gani hari ba sisu sindok pi ganu ai khoi gi dil hana leiri ba 7mr kangbu se asumak leijaki chinu akoi moibu dum lengdana thamjagi gani haiba wafam se ai thamjage